Manipur Board ki class 10 gi biology ki chapter 16 heredity and evolution gi matang da koina mamang episode ta term sing yengkre aduga ngasi gi episode sida koina Mendelian principles sing yengani chawrak na yam thu na khoi gi recap oina ngasai gi cell manung da DNA molecule si yam sang ba molecule si marai tasalaga chromosome oina yawi na koina kaukre ko aduga ngasai gi yawi ba chromosome si pair de lai moza zura lak pai type de lai hai kre natra aduga DNA gi ngasai gi matek akoi gi character express tau haiba information chain ba matek tuna koina gene go kre ko aduga ngasai gi chromosome se pair de lak panina gene gi form ani ni thona lak ani haire adoi tara ga dinga sai gi form ani do koina allele ne kausan gre ngasai gi gene form du da ko aduga allele ani maksi ngasai gi chromosome ani makki matek ani maksi chap manaram tara ga ni mado koina homozygous allele pair hai gre aduga khajik tang khenaram magana madu khone heterozygous pair kind su kausan gre masigi detail si mamang episode fazana munna taraga yengo machu mohena gyan tana ba ko aduga ngasi khoina tawduri sina ngasagi Mendel hariba keno se scientist sina mana puto amba mana genetics ki experiment khara tawki magi garden da hoba genetics ki experiment tawki ko garden da hoba hawai tharak pambi da ko paisum sataibam hariba pambi sida mana experiment khara tawki ba madu kari tawki ba no haiba do koi yengsi mana tawki ba si paisum sataibam haibane ba sigi sagi hawai track pambi sida tawkiba hawai track pambi si mana yengba matamda hawai track pambi khara mana yamna wangba oikiba degi khara mana yam nemba hawai track pambi uiba mana ko adegi khara mana magi ngasagi maru se hangapan oiba khara mana asangba oiba adegi maru si ngasagi khara mana round oiba ko hadi matum taraga leiba adegi khara mana wrinkled oiba ngasagi khoidring adi sungjan ngasagi sungang mangang naba oiba ko ana mana haire mana khalleba asigumba character contrast oiba character sing asi mana madugi pambi sing adu lauraga mana crossing tawraga experiment tawba haurakhiba ko magi experiment sing du yengsi magi lo na chingba mayam si laktringaida mana tawriba experiment du chawrakna karinu man tawrido haibado khoi hana yengsi ko Mendel hariba scientist sina mana experiment khara tawki magi garden da hoba ngasai gi hawai thrak pambi paisum sataibam si laura kanda ko magi experiment du isam na wari yu nei cham na sum litho ga yengse mana ahan bada khoi gi ngasai gi pambi si yam wang pambi ma laure adagi yam nemtrik nemba apikpa hawai thrak pambi ma mana yenge ani sigi marakta lai satoini natra ani sigi marak sida lai satoini sida su lai satoini adugi marak sida mana cross pollination se thogale ma somdagi sagi somdagi magi pollen grain du somda transfer to bire magi female part to da adu mind to dana namdana mana fertilization thogale aduga ngasagi pambi si hawai track pale mahi pale aduga mana maru se loeba maru se lo aduga mathangi olakpa season da mana ngasai lo kriba maru singa do muk loin tharaga yenge tharaga yeng matamda awang mangak ta hore pambi si awang mangak ta mana hoba si ureba ngasai anemba ngasai magi parent ki apikpa anemba keno si pambi si di udre ko aduga haureiba pambi singa sigi marak sida mana amukamu fertilization se thogale fertilization tawhale ba matung da koi lai satle maru lo aduga olak pa season da muk mana muk tharaga yengi ba sigi kano sidagi magi sidagi lokhi ba maru singa madu tharaga yeng matam da hanakti kitang tongan ba ma uri mawongam da ngasai pambi ahum wang bagi manung da pambi amadi inem nemba ngasai apikpa ahoba da season ki pambi do adugumba pambi se ure eba mu ikang ngawdana masigumba anem pambi se muk thogle eba pambi ahum na wangbagi manung da pambi anemba ama thoglakpa wane ko sidagi ne ba mana ngasai gi genetics ki idea adagi magi sigumba mayam si tholak tori se ko adudi ekhoi hojik proper term amadi terminology seasoner kanda monohybrid cross haibasida lakse ba ko ngasai Mendel na tawkribadu ngasai mana pambi ani awangba amadi anemba haiba pambi si laurakanda moina parent oihele harakanda cross tawkhibane mana laukriba character du ngasai height natra trait to height adi amakhaktane ba character amakhaktane ba mana experiment du consider tawkhibadu
maram aduna madubu koina monohybrid cross haina kaubane mono haibadi amakak haibane natra adudi akoi masi ye akanda sum chamthokna laithokna ye aga yengsi masi akoi ngasagi hawai thak tugi chromosome pair ni haina lauksallase X on the actor suya is mine amakatang asuya eba. Adu confused at kanu. Adu mind out the nasigi chromosome pair sideshida magi height si wangu haibasi sigi kanosina indicate tawi hana lausalase ti achobosina. Aduga nasagi atop ama parent to gi chromosome pair masi sumina ye ena kalasi ko. Aduga magi same gene si nasagi atop form amada ti macha macha sina nemu haire na kalase. Natra adudi ngasagi character si same gene si ngasagi same character bu influence to ba gene dugi makhan makhan si thole eko awang ba ma anem ba ma admaina thole eba aduna bu koi allele pair na hairi natra somdana heterozygous animak homozygous allele pair tare ko adudi hauzik kaidorani ngasagi koina high grade chromosome si ngasagi germ cell di setala kanda nama khak lakani na haire adi magi kanodi magi germ cell da purakadori basi ti hariba amakhaktang la ani ba ko aduga magi germ cell da lakadori basina only ti macha amakhaktane ba laktori si ko magi asagi germ cell si desta adudi ani si male amadi female dagi thadorpa gamete ani si fuse dorokanda fertilization thola kanda asagi first generation si thokpona tra ti achobonga ti macha amga thokhibane natra Sagi magi offspring do, masagi offspring se koina first generation haireba F1 hena thola se. Masigi offspring singadu ngasagi mana tharaga yengma matamda madugi maru singdu tharaga yengma matamda loina bak wang ki bana tramo koi singda. Loina bak awang ba pambi ngata oi ki bane, tol loina oi ki bane. Matang sida isda koina si singsi ngasagi gametes ni haibaduma ihausi ko. Ngasagi gametes ani diffuse tarakanda ngasagi offspring form tawdoini natra mi da su chap manai ngasagi gametes form tarakanda fertilization taraga zygote nung taraga last ta offspring form tawhi natra adumain tawduna F1 generation do loina ba wang ki bane ba mai pambi du dai adudi hauzik sigi kaino si F1 si lauraga asagi amuk makhata na mana yeng ki ba F1C mangonda gi thadorok pa gamete tikra main tawrani ha magi sagi magi chromosome se mugi agi yengse magi chromosome se la amdoi si sagi achobati achobama ti machama la ani ba magi ko sumain tawduna magi chromosome se mix tawra la khrabani parents se dagi ko aduga sagi sigi chromosome se muk setala kanda magi gamete form to matam da setala kanda mangonda form tawra kadoi ba gamete si makhal ani thokpa gamete la e ba sidadi ko ti achauba carry tawba gamete ama adigi ti macha carry tawba gamete ama gamete makhal ani thokpa phange ba sigi matang sidana ko adudi hauji gamete si ani thokpa makhal ani si phangabani masimana kaidorani sigi marak sidai sida mana ngasagi F1 sagi ahamba lokpa maru singadu hauraba pambi singadugi marakta mo cross tawgiba natra mana marakta cross tawgiba ba adudi koi example oina somda pambi ama su laure ne khalasi ko si ai yek pase kitang thire adoisu gyan taraga loire natra adudi mangonda gi su thadorpa gamete si ne balak toisi ko si ne ba ngasagi pambi sidegi thadorpa aduga moi sigi ani sigi ngasagi sigi pambi siga ani sigi marakta mana cross toxin bawane ko irai laiba poni sidei su mungawra mung chatkini so irai laiba poni adu sidei sida gamete si makhal ani thokna thoeba matang sidadi ti achobamga ti machamga adudi hauzik ngasagi moi sigi cross to matamda combination se mayam ama thokle eba combination se makhan gi combination se tawba yare siga combine tawba yare ko siga combine taw kanda ti achobamga thoe siga combine tawba yare adudi kedore ti achobamga ti machamga thoe siga combine tawba yare sidu ti achobamga ti machamga thoe aduga siga combine taw matamda ti machamga tholak pwane natra aduni sidai mana hauzik moisi crossing tawra kanda tholak matam sida combination se mari tholak kreba aigi round semta sumaina mari tona tholak kreba ti achoba
ꯌꯥꯎꯕ ꯇꯤ ꯑꯆꯧꯕ ꯌꯥꯎꯕ ꯑꯍꯨꯝ ꯌꯥꯎꯔꯛꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯔꯤꯖꯜꯇ ꯐꯪꯈꯤꯕꯗꯣ ꯃꯥꯅ ꯃꯊꯪ ꯑꯣꯜꯂꯛꯄ ꯑꯃꯨꯛ ꯁꯤꯖꯟꯗ ꯃꯥꯅ ꯊꯥꯕ ꯃꯇꯝꯗ ꯄꯥꯝꯕꯤ ꯑꯍꯨꯝ ꯅ ꯋꯥꯡꯕ ꯃꯇꯝꯗ ꯄꯥꯝꯕꯤ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯇꯨꯒ ꯃꯥꯟꯅꯕ ꯑꯃ ꯊꯣꯛꯂꯛꯈꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯁꯤꯗ ꯎꯔꯦꯕ ꯁꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯤꯒ ꯆꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯃꯥꯅ ꯌꯦꯛꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯤꯒꯁꯨ ꯆꯥꯟꯅꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯐꯔꯁ ꯖꯦꯅꯦꯔꯦꯁꯟꯗ ꯐꯪꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀ꯭ꯔꯣꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯃꯔꯨꯁꯤꯡ ꯑꯗꯨ ꯊꯥꯕ ꯃꯇꯝꯗ ꯑꯋꯥꯡꯕꯒ ꯑꯅꯦꯝꯕꯒ ꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯐꯔꯁ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯨꯡꯗꯒꯤ ꯂꯣꯛꯑꯒ ꯊꯥꯕ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯨꯅ ꯑꯩꯈꯣꯏꯅ F2 ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯅ ꯀꯧꯔꯅꯤꯕ F2 generation 하나 까오라니 아두가 마시데이시다 ꯑꯩꯈꯣꯏꯅ ꯎꯔꯤꯁꯤ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯑꯋꯥꯡꯕ ꯄꯥꯝꯕꯤ ꯑꯣꯏꯔꯦ 시기 ꯄꯥꯝꯕꯤꯁꯤꯁꯨ ꯑꯋꯥꯡꯕ ꯄꯥꯝꯕꯤ 어이래 거 아데기 시기 pambi시수 awang pambi oire aduga sigi aroibasina apik pambi oire natra adudi akoina ngasai sina uriba sakphamse uriba wangba nemba uriba se koina phenotype hairasu kauki natra phenotype hainasu kauki character natra gatra aina mamang da hai kibado phenotype have potsi Mendelian cross tawda siznarakani na sigi word se ko character ga chapmana ba word ni ko masi amta muthalaga yenge aigi sigi keno si matek si okay so asumai na ure ko madu ko na phenotype ko re du ko phenotypic magi ratio si ahum awang ba ahum aduga anemba ama haina phenotypic ratio se aduna monohybrid cross ki phenotypic ratio di karino na hangma matamda 3:1 haina khumani badudi ko asagi monohybrid cross abadi character ama khakdang khanaraga yengibani aduga magi last magi F2 generation lakpa matamda magi phenotype tu mangonda uba saktam sing adugi ratio do karino haina hangtaraga di 3:1 oirakani haina khumani masi karai digi lakpano haibase phajana khangdoi ne se exam da dum hangba yaba kano ne wafam ne aduga ngasai genotype haina maso khoina mamangda haiphetti pallaga phajana di haigidaba ko genotype haisina ngasai gi akoina ithoi se somda jin ji t na represent ka tawhala kanda ithokpa ma changi sistai sida ko aduga magi combination se mangonda combination si t achauba ani yawbasina amani loksalasi aduga t achauba amga t macha amga si ani thokna yawre natra ani thokna yawre adudi kedore mangonda ani thokna lae na khomasi aduga asagi t macha ani khak yawbasina kedoba amane adudi genotypic ratio si gene combination si ko ngasai gene combination si karma mong da lakani ratio si 1:2:1 da lakani sina magi genotypic ratio haira ani ko sida matang sida aina yamna maruiba keno amkhak introduce tawdri ko ngasai dominant allele haibamga recessive allele haibamga introduce tawdri sida matang chare tawba yare ko dominant allele haibadi ngasai allele pair sida sigi ke sida yengse ko gi t achauba amga t macha amaga ne ba yawrise aduna t achauba yawba mafam khuding makta ko ngasai pambi si wangeba mana character si control tawraga ngasai t achauba sibu yawraba hekta pambi se wange t macha yawge yawroi to ko adugumba ngasai dominant oihaliba character si pu control tawriba ngasai allele do adudubu khoina dominant allele haina ko yai aduga ngasai t achauba yawrasu t macha yawrasu achauba bu yawradi dum kano oigre wangre aduna bu mase dominant kaugre ko aduga ngasai namdhariba atopa ngasai magi allele do ngasai pambisna nemhanba aseng baidi ngasai t macha ani bu yaw taragadi pambise nemaktoini adubu t achauba ma yawsalakpa kanda dominant oikhibnina ngasai wangibaneba aduna aman dominant oihogdaba ama namsalaga thambiribaduna recessive allele haina kauni aduga ngasai dominant allele duna control toriba character wang bado
aduduna dominant character haina kaurani ba aduga ngasagi anemba recessive allele na control to ba character duna recessive character hairani ba masigi term sing asi ningjang bi ba matang sida monohybrid cross se loire masi aina tapna phajana gyan tana ba tapna takpani aduga matang sida koina sagi phenotypic ratio genotypic ratio na chingma mayam se koi khangi natra aduna masidai Mendel gi ahanba law silaeba ko masigi law se exam da phajana dum hangba yai madugi law sigi maming law of segregation hai doini ba Mendel na asigumba kano se tawrambani mana experiment se tawraga masing gumba mayam se mana record tawbirambani ba aduga mana publish tawre scientific journal da aduga matam dugi journal ngasagi journal dune accept tawbigite scientist ki group singa tai singa sagi magi finding du mathong morong khangdi na accept tawbigite reject tawbigre aduga mana sigrama matung da different country atop country Netherlands dagi adagi karino Germany dagi adagi Austria dagi sagi atop different country myam dagi scientist sing na mana record tawgibadu chamana namu phangi aduga phangakanda last Carl Correns hariba scientist na magi monohybrid cross sidagi kedaure law of segregation hariba simana formulate taweba law of segregation si yengasi law of segregation na kari haige haiba matamda masi isam samba icham chamba kanoni koina khangdana leirabaneba in a hybrid da alleles segregate and pass into different gametes haibaneba hybrid da ngasai allele si ngasai gamete form toba matamda allele si setat narakanda gamete ta tonga tonga chatki haibaneba sigi matang sida koina urise ko sigi matang sida dum isam samna ure sagi cg f1 sai hybrid ne si koina hybrid kaure natra sagi f1 si hybrid aina kaure kaigi sagi parents tagi si combine tau khibane ba ai si machuma hongenge parents tagi si ani si combine taurakanda sagi ti chobonga ti machanga form tau khibane aduna hybrid ta sagi magi allele si gamete form tau matamda segregate tawi tongan na haibane magi law sina hairis ko sagi in a hybrid allele segregate and pass into different gametes madugi dubu ahan ba law oina Carl Correns na law of segregation kaurasi na haire masini ko masi exam da hangani aisu video si yam sangna semning de aduna masigi chapter si maruina yamna khogi concept si fazana gyan tadradi problem oibani na mase ina tapna sutak pani aduna matang sidai episode se loisalage aduga mathang da dihybrid cross se muklaksi dihybrid cross la kanda law of independent assortment have se mu fazana mu kupna yeng se ko aduna mathangi episode muk thengnarasi thank you